ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯂꯩꯄꯨꯡ ꯋꯥꯔꯤꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯂꯚ ꯁ꯭ꯇꯣꯔꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯦꯅꯦꯗꯤꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯗꯤ ꯂꯚ ꯁ꯭ꯇꯣꯔꯤꯁꯦ ꯂꯤꯕꯗꯤ ꯍꯩꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯕ꯭ꯔꯣ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯂꯤꯕꯤꯌꯨ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯂꯚ ꯁ꯭ꯇꯣꯔꯤꯗꯤ ꯑꯩ ꯂꯤꯕ ꯀꯌꯥ ꯍꯩꯖꯗꯦ, ꯑꯗꯨꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯔ ꯄꯨꯟꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯤꯌꯥꯝꯗ ꯂꯤꯖꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯄ꯭ꯔꯤꯌꯥꯡꯀꯥ꯫ ꯃꯍꯥꯛ ꯃꯣꯏꯔꯥꯡꯗꯒꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ, ꯑꯗꯨꯕꯨ ꯏꯆꯤꯟꯁꯤꯅ ꯃꯍꯥꯛꯄꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯃꯛ ꯊꯃꯣꯏꯅꯨꯡꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯐꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤ, ꯄ꯭ꯔꯤꯌꯥꯡꯀꯥ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯨ ꯐꯣꯟ ꯄꯥꯏꯗꯦ, ꯃꯥꯁꯨ ꯄꯥꯏꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯗꯣꯝꯆꯥꯒꯤ ꯐꯣꯟ ꯑꯃ ꯂꯩ, ꯑꯗꯨꯗ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯩ꯫ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯗꯒꯤ ꯐꯣꯟ ꯂꯧꯗꯨꯅ ꯇꯨꯃꯤꯟꯅ ꯏꯕꯥꯅꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡ ꯑꯩ ꯐꯨꯠꯕꯣꯜꯒꯤꯗꯃꯛ ꯆꯠꯄ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯈꯤ, ꯇꯥꯃꯣ, ꯅꯪꯅ ꯆꯠꯇꯨꯕꯗꯣ ꯑꯩꯕꯨ ꯀꯥꯎꯕꯤꯒꯅꯨꯀꯣꯅ ꯃꯥꯅ ꯍꯥꯏꯈꯤ꯫ ꯑꯩꯅ ꯅꯪꯕꯨ ꯍꯦꯛꯇ ꯀꯥꯎꯕ ꯌꯥꯕ꯭ꯔꯅꯦ? ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯃꯈꯩ ꯅꯪꯕꯨꯗꯤ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏ꯫ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯅꯤꯌꯦ꯫ ꯅꯪ ꯀꯞꯄꯗꯤ ꯑꯩꯅ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯊꯥꯅꯨꯡꯗ ꯉꯥꯊꯔꯛꯇꯨꯅ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯀꯞꯈꯤ꯫ ꯑꯩ ꯈꯣꯡ ꯑꯁꯤ ꯊꯥꯡꯗꯣꯛꯄ ꯉꯝꯈꯤꯗꯦ, ꯑꯗꯨꯕꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯑꯩ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯀꯌꯥ ꯎꯅꯔꯨꯗꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯌꯨꯝꯗ꯫ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗꯗꯤ ꯃꯍꯥꯛ ꯐꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯁꯨ ꯐꯣꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤꯁꯨ ꯀ꯭ꯂꯥꯁ ꯌꯥꯝꯃꯕꯅꯤꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯒꯤꯁꯨ ꯐꯣꯟ ꯑꯃ ꯂꯩꯕꯤꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯕꯥꯅꯤ ꯋꯥꯔꯤ ꯇꯣꯏꯅ ꯇꯣꯏꯅ ꯐꯥꯎꯅꯕ ꯍꯧꯔꯛꯈꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯔꯛꯄꯅ ꯆꯍꯤ 3ꯃꯨꯛ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕ, ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯄꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯥꯅꯤ ꯌꯥꯝ ꯇꯣꯏꯅ ꯎꯅꯕ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯣꯁꯇꯦꯜ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯐꯣꯟ ꯔꯤꯡ ꯂꯥꯛꯈꯤ꯫ ꯇꯥꯃꯣ, ꯑꯩꯁꯦ ꯍꯌꯦꯡꯁꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯣꯁꯇꯦꯜꯗ ꯆꯪꯅꯕ ꯍꯥꯏꯔꯦ, ꯑꯗꯨꯅ ꯑꯩ ꯆꯪꯗꯕ ꯌꯥꯗ꯭ꯔꯦ, ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ ꯍꯥꯏꯗꯨꯅ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ, ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯇꯝꯕ ꯌꯥꯕ ꯇꯝꯁꯤꯜꯍꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡ ꯐꯥꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯍꯣꯁꯇꯦꯜ ꯆꯪꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯂꯩ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯣꯛꯂꯛꯈꯤ꯫
ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯀꯣꯜꯂꯒ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯇꯥꯃꯣ, ꯑꯩꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯁꯨ ꯅꯪ ꯅꯨꯄꯤ ꯀꯣꯏꯔꯝꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ, ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯤꯟꯕꯥꯟꯗ ꯃꯣꯃꯣ ꯅꯣꯛꯆꯔꯁꯨ ꯃꯤꯠꯂꯨꯗꯒꯤꯗꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗꯃꯛ ꯆꯠꯂꯦ ꯃꯄꯥꯟꯂꯣꯝꯗ꯫ ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯅꯥꯕ ꯑꯃ ꯂꯩꯕꯗꯒꯤ ꯍꯜꯂꯛꯑꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯍꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯕꯥꯅꯤ ꯑꯃꯨꯛ ꯎꯅꯔꯦ, ꯑꯃꯨꯛ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯗꯅ ꯑꯃꯨꯛ ꯇꯧꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯏꯕꯥꯅꯤꯒꯤ ꯎꯅꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯃꯈꯛ ꯇꯥꯈꯤ꯫ ꯃꯇꯝ ꯑꯗꯣ ꯀꯥꯎꯕ ꯉꯝꯗꯦ ꯉꯁꯤ ꯐꯥꯎꯕ꯫ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 21 ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯇꯨ ꯆꯨꯡꯕ ꯐꯥꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ꯫ ꯅꯨꯃꯤꯠ ꯑꯗꯨ ꯏꯕꯥꯅꯤ ꯎꯅꯈꯤ꯫ ꯑꯗꯣ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏ, ꯑꯕꯦꯝ, ꯑꯩꯁꯦ ꯉꯁꯤꯁꯦ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯅꯪ ꯆꯠꯄꯗ ꯈꯔ ꯌꯦꯡꯉꯒ ꯆꯠꯂꯨꯀꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏ꯫ ꯃꯥꯅꯗꯤ ꯆꯤꯟꯕꯥꯟꯗ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯃꯪꯒꯤ ꯋꯥꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯛꯇꯨꯅ ꯍꯥꯏ꯫ ꯑꯩꯅꯗꯤ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯛ ꯐꯥꯎꯔꯤ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨ꯫ ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦ, ꯃꯥꯁꯨ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤ ꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯉꯥꯏ, ꯃꯍꯥꯛꯇꯤ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ ꯑꯩꯒꯤ ꯐꯣꯟꯗ ꯔꯤꯡ ꯑꯃꯈꯛ ꯂꯥꯛꯈꯤ꯫ ꯐꯣꯟ ꯔꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯎ ꯑꯃꯈꯛ ꯇꯥꯈꯤ, ꯑꯕꯤꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯔꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯍꯧꯔꯛꯈꯤ꯫ ꯈꯨꯠꯇꯒꯤ ꯐꯣꯟ ꯊꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯑꯉꯥꯎꯕꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩ꯫ ꯑꯩ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯆꯔꯥ ꯍꯦꯜꯂꯤ꯫ ꯅꯪꯕꯨ ꯑꯩꯅ ꯂꯥꯛꯄ ꯉꯥꯏꯔꯤ, ꯍꯜꯂꯛꯈꯤꯗ꯭ꯔꯥ? ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯦ ꯅꯨꯡꯁꯤꯕꯤ, ꯍꯜꯂꯛꯈꯣ ꯏꯅꯥꯛꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯉꯥꯏꯔꯤꯕꯅꯤ, ꯅꯍꯥꯛꯀꯤ ꯁꯛꯇꯝꯗꯕꯨ ꯌꯦꯡꯖꯒꯦ ꯈꯟꯗꯨꯅ꯫ ꯃꯣꯃꯣꯠ ꯃꯤꯅꯣꯛ ꯅꯣꯛꯄ ꯅꯍꯥꯛꯀꯤ ꯆꯤꯟꯕꯥꯟ, ꯃꯄꯣꯛꯁꯤꯃꯒꯤ ꯎꯕ ꯐꯪꯂꯔꯣꯏ, ꯀꯔꯝꯅꯗꯤ ꯂꯥꯛꯀꯅꯤ? ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯉꯁꯤ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯏꯅꯥꯛꯇ ꯂꯩꯕꯒꯨꯝꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯂꯤꯖꯕ ꯅꯠꯆꯗꯦ, ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯊꯪꯒꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯗꯤ ꯂꯞ ꯁ꯭ꯇꯣꯔꯤ ꯂꯤꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ, ꯈ꯭ꯋꯥꯏ ꯐꯥꯔꯁꯅꯤ ꯂꯤꯔꯤꯕꯁꯤ, ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯃꯥꯡꯗꯗꯤ ꯍꯣꯔꯣꯔꯒꯤ ꯉꯥꯛꯇ ꯂꯤꯕꯅꯤ, ꯉꯁꯤꯈꯛꯅꯤ ꯂꯞ ꯁ꯭ꯇꯣꯔꯤꯒ ꯂꯤꯖꯕꯁꯦ꯫ ꯃꯔꯨꯞꯁꯤꯗ ꯑꯩꯅ ꯍꯥꯏꯖꯕꯅꯤ, ꯑꯩꯗꯤ ꯂꯞ ꯁ꯭ꯇꯣꯔꯤ ꯂꯤꯕꯁꯤ ꯀꯌꯥ ꯍꯩꯖꯗꯦ, ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯁꯤꯅ ꯁꯦꯝꯕꯤꯗ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯕ꯭ꯔꯣ ꯑꯁꯤꯅ ꯈꯟꯗꯨꯅ ꯑꯩꯅ ꯁꯦꯝꯖꯕꯅꯤ꯫ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫